Tabale. Ai maga paw phone da sahi ani muksuri. Mathong khangdaba mek singda mari mada somna shala lai du shropudi paw phone da basina phare khallaba. Ai ta ma bu nusi jaba. Ma ne bu kusu khan miramdre. Sichu ai lai ne khan toge. Ai na harise. Nangi de lai ba yam phabani. Chalo. Chanching awuro. Aigidi ninki narrow. Ay nang nusi. Aduga nang nusay bu nusi tabyar. Tabale. Aigi wabo luhong bagi on poto lepsa lobo na phane khalebo. Aigi sunusi na balay zaina. Adusu chahiya ni shurab. Say ni koinar diyar kay. To thoda. Ay gong koinar. Yare. Limit cross tawrano. Nangbu aigi contact number period ay ngonda yetlaroy haiday na. Adu hayak di ngasi akoy ni tingna gidro. Ibungo nangi na chindo thara di satan. Yare chaslo. Kaida no aja. Puning mafam da puro. Dubai na hayak do man bro. Mandra dia. Satin yaw traba. Sumay na churogani di khaludre. Se ai se tu bro. Sisa. Akoy sina ya pamba satin ne. Mangba yaroy ba aduna kainom piram taba. Yam lai ba pot ni da. Nangi number do piram. Ai satin se lo lak pa yana ba. Number do matung disturb taw roy ba. Se. Excuse TV di haide ne. Satin se khoi se gi oi ba taw ni da. Natra di pitho su ya pot ni da. Hairage yo. Ai horen call tor ke ko. Block. Karamana. Adaise. Maming di. Angam makawani. Hey. Nang langam bai se. Mani, kai pam ke. Nang lai khoi be de yam ni yet lai se. Nang ganano, ha? Nasak chukang die. Ngasi khakta laga yam phaboy oro. Nang gi si ai kana no khang de have na tro. Nang bu kai odena akoina khang dinu ne. Sachi. Tabale. Aigi asawa share tawbibagidi thagachari. Aduga nangna thangjaliba khongfamdudi hando. Kari ba? Khaliba wakhaldo kanaroi. Manglan oiduna tokani haiba. Iche. Sayomba, kamai tawrage? Amuk titen tawkhidra. Aina phanaba silam ni che. Hauji adum han khibiya ani. Professor na shu complain do masana withdraw tawjare. Ichidi wakhalse tarang amada police station yor khangaudre. Ibungo, nangna tawrisi bogaino. Kariguma nangna phatta thungta takradi. Ichidi kari oini. Nang wakan khantadri bagaigino. Iche. Horen phajana yum da tapna sars. Yum sachi. Sayonba. Nang jo horen khoi de sang payar dem de sang. Hoi ta ai changake. Ado matung da dine nangi chindagi khone tahan bido. Ado tornu ko police khoi gi thokju khra kha amu ba. Phare. Chalas. Chalu. Sayomba, ichi hoisalamaki ko. Hoi chi. Ai no ndalan kre. Ai ga thingna ru busina nangonda awaba pibo ina thokre. Adugo nangna magi dama wajaba
ꯈꯟꯖꯕꯁꯤ ꯎꯔꯒ ꯉꯁꯤꯗꯤ ꯑꯩ ꯄꯥꯏꯈꯣꯝꯕꯕꯨ ꯇꯁꯦꯡꯅ ꯀꯜꯂꯛꯄ ꯐꯥꯎꯋꯦ. ꯑꯩꯅ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯔꯝꯃꯗꯤꯅ ꯈꯜꯂꯦ. ꯃꯥꯅ ꯑꯩꯕꯨ ꯌꯥꯝ ꯂꯥꯟꯅ ꯂꯧꯈ꯭ꯔꯦ. ꯑꯩꯕꯨ ꯌꯥꯝ ꯋꯥꯔꯧꯈ꯭ꯔꯦ. ꯑꯩ ꯂꯥꯟꯗꯦ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯃꯐꯝꯗꯨꯗ ꯁꯦꯡꯗꯣꯛꯆꯅꯤꯡꯕꯅꯤ. ꯀꯩꯒꯨꯝꯕ ꯃꯥꯅ ꯉꯁꯤ ꯂꯥꯏꯕꯛ ꯊꯤꯔꯝꯂꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄꯁꯤꯃ ꯅꯤꯡꯉꯝꯗꯅ ꯂꯩꯍꯧꯔꯅꯤ. ꯑꯕꯦ, ꯊꯥꯕꯂꯩ, ꯅꯪꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯕꯗꯤ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ. ꯀꯩ ꯃꯇꯦꯡꯅꯣ? ꯑꯩ ꯁꯣꯏꯗꯅ ꯄꯥꯡꯒꯦ. ꯊꯥꯕꯂꯩ, ꯅꯪ ꯃꯤꯀꯨꯞꯁꯤꯗꯒꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯣ. ꯑꯩꯅ ꯅꯅꯥꯛꯇꯒꯤ ꯂꯥꯞꯅ ꯍꯤꯡꯕꯅ ꯅꯪꯒꯤ ꯄꯨꯟꯁꯤꯅ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯔꯗꯤ ꯑꯩ ꯆꯠꯈꯤꯒꯦ ꯑꯕꯦ. ꯑꯗꯨꯕꯨ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ. ꯅꯪ ꯇꯥꯕꯤꯒꯗ꯭ꯔꯥ? ꯑꯕꯦ, ꯅꯪꯒꯤ ꯁꯛꯇꯝꯅ ꯊꯃꯣꯏꯗ ꯃꯤꯇꯝꯈꯤꯕ ꯃꯤꯀꯨꯞꯇꯨꯗꯩ ꯅꯪꯒꯤ ꯋꯥꯈꯜꯗ ꯈꯟꯖꯕ, ꯅꯪꯒꯤ ꯃꯪꯂꯥꯟꯗ ꯇꯥꯎꯖꯕ, ꯅꯪꯒꯤ ꯅꯇꯧ ꯅꯤꯡꯁꯤꯡꯕꯁꯤꯅ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯅ ꯑꯄꯦꯟꯕ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ. ꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯆꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯅꯪꯒꯤ ꯋꯥꯍꯩ ꯈꯔꯁꯤꯅ ꯃꯤꯅ ꯋꯥꯏ ꯍꯥꯏꯅꯕ ꯅꯨꯡꯁꯤꯕꯗꯣ ꯑꯩꯉꯣꯟꯗꯁꯨ ꯄꯥꯜꯂ ꯃꯥꯜꯂꯦ. ꯑꯩ ꯃꯤꯠꯀꯤ ꯄꯤꯁꯦ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ. ꯇꯩꯊꯣꯛꯄꯤꯅꯕ ꯂꯩꯇꯕ ꯐꯤꯗꯨꯅ ꯍꯦꯟꯅ ꯃꯃꯜ ꯂꯩꯕꯅꯤ. ꯃꯅꯤꯡ ꯇꯝꯖꯁꯅꯨ. ꯑꯩꯁꯨ ꯅꯪꯕꯨ ꯈꯥꯝꯃꯔꯣꯏ. ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯅ ꯀꯩꯁꯨ ꯅꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯂꯣꯏꯗꯕ ꯈꯛꯇꯅꯤ. ꯑꯕꯦ, ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯔꯁꯨ ꯃꯥꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯒꯗꯤ ꯃꯥꯒ ꯁꯣꯏꯗꯅ ꯊꯨꯡꯅꯕ ꯑꯣꯏꯁꯅꯨ. ꯊꯥꯕꯂꯩ, ꯑꯕꯦ, ꯀꯥꯂꯦꯟꯒꯤ ꯃꯩꯁꯥ ꯏꯪꯍꯜꯂꯤꯕ ꯉꯁꯤꯒꯤ ꯅꯣꯡꯖꯨꯁꯤꯅ ꯆꯥꯛꯂꯤꯕ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗꯤ ꯏꯪꯍꯟꯕ ꯉꯝꯂꯔꯣꯏ. ꯅꯪꯒꯤ ꯂꯥꯞꯈ꯭ꯔꯣ ꯍꯥꯏꯕ ꯋꯥꯍꯩꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤ ꯂꯩꯌꯣꯟꯁꯦ ꯊꯥꯒꯠꯄꯤꯔꯦ. ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯑꯩ ꯁꯤꯈ꯭ꯔꯣꯔꯣ? ꯅꯪ ꯀꯩꯒꯤ ꯁꯤꯗꯣꯏꯅꯣ? ꯅꯪ ꯃꯥꯒꯤꯗꯃꯛ ꯍꯤꯡꯒꯗꯕꯅꯤ. ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯣ ꯃꯉꯣꯟꯗ ꯎꯍꯟꯒꯗꯕꯅꯤ. ꯃꯥꯒꯤꯗꯃꯛ ꯑꯩꯁꯨ ꯃꯄꯨ ꯈꯨꯔꯨꯝꯒꯦ. ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯄꯨꯟꯁꯤ ꯃꯤꯀꯨꯞ ꯑꯃꯗ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯛꯄ ꯇꯥꯔꯗꯤ ꯊꯥꯕꯂꯩ, ꯄꯨꯟꯁꯤꯒꯤ ꯐꯥꯒꯤꯒꯤ ꯃꯊꯦꯜꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ. ꯑꯩ ꯆꯠꯂꯒꯦ. ꯃꯦꯁꯦꯖꯇꯣ ꯄꯥꯎꯑꯣ. ꯁꯔꯅ ꯍꯥꯏꯁꯦ ꯀꯩꯅꯣ? ꯑꯩꯁꯦ ꯀꯩ ꯑꯣꯏꯅ ꯎꯔꯨꯔꯒꯦ? ꯑꯩꯗꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯕꯤꯕꯩ ꯋꯥꯅꯤꯅꯦ. ꯌꯥꯅꯕ ꯑꯃꯒꯤ ꯃꯈꯥꯗ. ꯑꯗꯨꯁꯨ ꯅꯪꯁꯨ ꯐꯈꯤꯕ, ꯑꯩꯒꯤꯁꯨ. ꯑꯗꯨꯛ ꯍꯟꯊꯕ ꯋꯥꯈꯜꯗꯨꯕꯨ ꯁꯔꯃꯛꯅ ꯈꯜꯂꯝꯃꯤꯕ? ꯇꯁꯦꯡꯅ ꯉꯛꯏ. ꯇꯞꯅ ꯉꯥꯡ. ꯈꯣꯟ ꯀꯛꯈꯠꯂꯛꯀꯅꯨꯀꯣ. ꯌꯥꯅꯔꯕꯗꯤ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯕꯒꯤ, ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯗꯨ ꯍꯧꯗꯣꯛꯄꯩ ꯋꯥꯅꯤ. ꯃꯁꯦ ꯅꯪꯅ ꯑꯍꯥꯟꯕꯁꯨ ꯅꯠꯇꯦ. ꯑꯕꯦ, ꯋꯥ, ꯄꯦꯂꯕ? ꯅꯪ ꯃꯤꯡꯁꯨ ꯈꯪꯉꯦ. ꯑꯗꯨꯗꯤ ꯋꯥꯠꯂꯤꯁꯦ ꯑꯃꯈꯛ ꯉꯥꯏꯔꯦ. ꯀꯩ? ꯂꯩꯐꯝ, ꯌꯨꯝꯅꯥꯛ, ꯑꯗꯨꯒ ꯃꯤꯡꯁꯨ ꯈꯪꯉꯦ. ꯑꯗꯨꯗꯤ ꯋꯥꯠꯂꯤꯁꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯨꯗ ꯉꯥꯏꯔꯦꯕ. ꯅꯪꯀꯣ ꯌꯥꯝ ꯍꯦꯟꯖꯜꯂꯛꯀꯅꯨ. ꯍꯦ, ꯂꯧꯀ꯭ꯔꯥꯛꯄꯝ ꯅꯤꯉꯣꯜ, ꯑꯩ ꯅꯪ ꯊꯣꯛꯂꯛꯄꯁꯦ ꯑꯁꯨꯝ ꯉꯥꯏꯔꯝꯗꯣꯏꯅꯤꯀꯣ. ꯅꯃꯤꯠꯇꯨ ꯌꯦꯡꯅꯤꯡꯕ꯭ꯔꯣ? ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯤꯡꯅꯒꯅꯨ ꯀꯣ. ꯁꯤꯡꯅꯔꯗꯤꯅꯦ ꯅꯄꯨꯟꯁꯤ ꯅꯍꯩꯗꯨꯁꯨ ꯇꯝꯕ ꯐꯪꯉꯣꯏ ꯈꯪꯉꯨ. ꯅꯣꯏꯒꯨꯝꯕꯁꯤꯗꯤꯅꯦ
ꯑꯗ ꯃꯁꯤꯡ ꯈꯪꯗꯅ ꯊꯦꯡꯅ ꯂꯥꯛꯑꯕꯅꯤ ꯀꯔꯤ ꯀꯥꯟꯗꯕꯗ Sir, please! Kaino to ise? Laina! Bruno! अबे 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 लाओ इसे ए चलो पापा चलो आई क्लास लो रे नमाना विषय आई कैसे तो नंसु अवा फुल तन तो दी चलो चलो थो आएगा bungo asuk theng ab sibo sida lerami ba 이제 tumba yadeena sum hangchit langamani 이제 ai kaisu tongdida ai bu nang wanda wang hang khrabane amuk nuksina trashu problem do hairone solution thisi 에 이시디 그만 강이봐 na tawdu dane maram leitena thabal yengami sidi khoshisima 이제 안비도 nangna nungsire sina tro 이제 생문이 타자드나 마나 이쁜 시대 라키보 누미트다기 아이 이쁜 시 이와리 아노부 반도 엄마디 한그래 다생나 일레 따밤 강드리제 아잉수 tumba 야데 만학다다 쩌닝이 aduga manadi kari haiba 마당두다니지 아이나 해나 누아이시수 hayune hayune 이제 ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯩꯅ ꯅꯍꯥꯛꯄꯨ ꯊꯥꯖꯕ ꯄꯨꯝꯅꯃꯛꯁꯦ ꯃꯉꯣꯟꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯅ ꯄꯥꯝꯕꯅꯤ ꯑꯕꯦ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯗꯤ ꯅꯪ ꯑꯩꯅ ꯍꯥꯏꯁꯤ ꯌꯥꯎ 남자. 아이, nang haibdo yarage. Tabale. Ngasidi Lainasu laktre. Ayun pawda drop to biram. 에 야이 케이노 까클로 틸레마기로 로